ꯃꯤꯌꯥꯝꯒꯤ ꯁꯦꯜ ꯍꯥꯠꯂꯒ ꯆꯦꯜꯂꯒꯗꯤ ꯖꯦꯜ ꯆꯪꯕ ꯇꯥꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯋꯥꯕ ꯖꯥꯠꯂꯥ ꯍꯥꯟꯅ ꯖꯦꯜꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯖꯔꯕ ꯃꯇꯨꯡ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯁꯤ ꯄꯨꯖꯔꯛꯄꯅꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯚꯥꯞꯅ ꯂꯤꯕ ꯋꯥꯔꯤ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯂꯤꯖꯒꯗꯕ ꯋꯥꯔꯤ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯌꯦꯡꯕꯤꯌꯨ ꯁꯦꯜ ꯄꯤꯔꯒ ꯖꯦꯜꯗ ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ ꯂꯣꯏꯅꯅ COVID-19 ꯑꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯕ ꯃꯇꯨꯡ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯖꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯇꯣꯄꯤꯛ ꯀꯌꯥ ꯑꯃꯁꯨ ꯐꯪꯕꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁ ꯌꯥꯎꯕꯤꯔꯒꯗꯤ ꯄ꯭ꯂꯤꯖ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯁꯤꯌꯥꯔꯁꯨ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯣꯜ ꯕꯦꯜ ꯕꯇꯟꯁꯨ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯣꯜ ꯕꯦꯜ ꯕꯇꯟ ꯀ꯭ꯂꯤꯛ ꯇꯧꯗ꯭ꯔꯒꯗꯤ ꯃꯊꯪ ꯑꯩꯍꯥꯛꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯗꯤꯚꯥꯏꯁꯇ ꯍꯥꯟꯅ ꯐꯪꯕꯤꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯣꯜ ꯕꯦꯜ ꯕꯇꯟꯁꯨ ꯀ꯭ꯂꯤꯛ ꯇꯧꯁꯟꯕꯤꯌꯨ ꯃꯤꯑꯣꯏꯕ ꯑꯃꯅ ꯂꯣꯒꯤ ꯑꯦꯒꯦꯟꯁꯇ ꯊꯕꯛ ꯇꯧꯔꯒꯗꯤ ꯖꯦꯜ ꯆꯪꯕ ꯇꯥꯕꯅꯤ ꯕꯣꯂꯤꯋꯨꯗ ꯑꯦꯛꯇꯔ ꯁꯟꯖꯦ ꯗꯠ ꯃꯌꯥꯝꯅ ꯖꯦꯜꯗ ꯆꯍꯤ 5 ꯂꯩꯔꯨꯔꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯕꯤꯔꯝꯃꯒꯅꯤ ꯆꯍꯤ 5ꯒꯤ ꯖꯔꯅꯤ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯅ꯭ꯌꯨꯁ ꯃꯦꯗꯤꯌꯥꯒꯤ ꯖꯔꯅꯦꯂꯤꯁꯅ ꯁꯟꯖꯦ ꯗꯠꯇ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯁꯤ ꯇꯥꯃꯤꯟꯅꯁꯤ ꯑꯁꯤꯗ ꯁꯟꯖꯦ ꯗꯠ ꯑꯁꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯏꯁꯥꯃꯛꯅꯤ ꯈꯜꯂꯒ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯌꯨ ꯔꯤꯄꯣꯔꯇꯔꯅ ꯍꯥꯏꯈꯤ ꯋꯦꯜꯀꯝ ꯁꯟꯖꯦ ꯗꯠ ꯇꯨ ꯑꯋꯥꯔ ꯅ꯭ꯌꯨꯁ ꯃꯦꯗꯤꯌꯥ ꯅꯦꯠꯋꯥꯔꯛ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯟꯖꯦ ꯗꯠꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯊꯦꯡꯛ ꯌꯨ ꯔꯤꯄꯣꯔꯇꯔ ꯆꯍꯤ 18ꯗꯒꯤ ꯆꯌꯦꯠꯅꯅ ꯂꯩꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯤꯗꯤ ꯅꯤꯡꯈꯥ ꯇꯝꯅ ꯐꯝꯂꯤ ꯀꯔꯤ ꯐꯥꯎꯕꯤ ꯁꯟꯖꯦ ꯗꯠ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯃꯨꯛꯁꯨ ꯃꯪꯔ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯔ ꯚꯥꯞ ꯇꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯔꯝꯗꯤ ꯋꯥꯈꯜ ꯑꯁꯤꯗ ꯈꯔꯅꯤꯒꯤ ꯂꯥꯛꯄꯅꯤ ꯑꯃꯨꯛꯁꯨ ꯖꯦꯜꯗ ꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯂꯩꯔꯦ ꯔꯤꯄꯣꯔꯇꯔ ꯖꯦꯜꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯏꯃꯥꯟꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯇꯧꯅ ꯂꯩꯃꯤꯟꯅꯔꯝꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯃꯥꯏꯅ ꯇꯧꯏ ꯁꯟꯖꯦ ꯗꯠ ꯍꯣꯏ ꯑꯉꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯖꯦꯜ ꯃꯅꯨꯡꯗ ꯏꯃꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯈꯪꯅꯩ ꯑꯩꯅ ꯊꯣꯛꯑꯝꯗꯥꯏꯗ ꯃꯐꯝ ꯑꯗꯨꯒꯤ ꯁꯨꯄꯔꯏꯟꯇꯦꯟꯗꯦꯟꯠ ꯄꯨꯂꯤꯁ ꯖꯦꯂꯔ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯀꯞꯃꯤꯟꯅꯈꯤ ꯔꯤꯄꯣꯔꯇꯔ ꯑꯁꯣꯝꯒꯤ ꯃꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅ ꯀꯧꯒꯦ ꯁꯟꯖꯦ ꯗꯠ ꯑꯩꯕꯨ ꯃꯌꯥꯝꯅ ꯁꯟꯖꯨ ꯕꯕꯥ ꯍꯥꯏꯅ ꯀꯧꯏ ꯔꯤꯄꯣꯔꯇꯔ ꯆꯍꯤ 5 ꯖꯦꯜꯗ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕꯁꯤ ꯀꯔꯤꯅꯣ ꯁꯟꯖꯦ ꯗꯠ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗꯕ ꯏꯃꯥꯟꯅꯕ ꯏꯆꯜ ꯃꯌꯥꯝꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯖꯟ ꯑꯣꯏꯕꯗꯒꯤ ꯏꯊꯟꯇ ꯊꯝꯈꯤ ꯆꯍꯤ ꯑꯃꯔꯣꯝꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯑꯁꯤ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯍꯥꯟꯅꯗꯤ ꯅꯨꯡꯉꯥꯏꯕ ꯀꯣꯏꯅꯤꯡꯕꯇ ꯀꯣꯏꯔꯝꯕ ꯆꯥꯅꯤꯡꯕꯇ ꯆꯥꯔꯝꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯝꯕ ꯑꯗꯨ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯨꯗꯕꯅꯤ ꯑꯁꯤꯁꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯔꯤꯄꯣꯔꯇꯔ ꯖꯦꯜ ꯃꯅꯨꯡꯗ ꯏꯊꯟꯇ ꯂꯩꯕ ꯃꯇꯝꯗ ꯂꯦꯇ꯭ꯔꯤꯟꯒꯤ ꯈꯣꯡꯈꯨꯠ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯏꯁꯥꯅ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯥꯡꯕ ꯑꯗꯨ ꯄꯥꯊꯔꯛꯏ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯇꯧꯏꯖꯥꯠꯅꯣ ꯁꯟꯖꯦ ꯗꯠ ꯍꯣꯏ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡꯗ ꯂꯩꯔꯒ ꯏꯪꯂꯤꯁ ꯇꯣꯏꯂꯦꯠ ꯁꯤꯖꯤꯟꯅꯔꯝꯕ ꯑꯩꯅ ꯖꯦꯜꯗ ꯑꯁꯨꯝꯅ ꯂꯩꯔꯒ ꯃꯌꯥꯝꯒꯤ ꯑꯃꯥꯡꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯤꯞꯀꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯈꯜꯂꯨꯔꯒ ꯏꯁꯥꯅ ꯍꯪꯒꯣꯏꯕ ꯑꯃ ꯐꯥꯎꯏ ꯃꯐꯝ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯖꯟ ꯑꯣꯏꯕꯅ ꯀꯥ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯂꯥꯞꯅ ꯂꯩꯈꯤꯕ ꯀꯧꯕꯁꯨ ꯇꯥꯗꯕ ꯏꯊꯟꯇ ꯂꯩꯕꯅ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯎꯆꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯋꯥꯔꯤ ꯁꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯎꯆꯤꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯩ ꯑꯩꯅꯁꯨ ꯉꯥꯡꯉꯤ ꯎꯆꯤꯅꯁꯨ ꯑꯁꯨꯝ ꯇꯥꯏ ꯅꯨꯡꯇꯤꯒꯤ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯑꯁꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯎꯆꯤ ꯑꯣꯏꯔꯕꯁꯨ ꯔꯤꯄꯣꯔꯇꯔ ꯃꯐꯝ ꯑꯗꯨꯗ ꯏꯟꯇꯔꯅꯦꯠ ꯃꯣꯕꯥꯏꯜ ꯇꯤꯚꯤ ꯑꯦꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯄꯤꯕ꯭ꯔꯥ ꯁꯟꯖꯦ ꯗꯠ ꯑꯗꯨꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤ ꯑꯃꯠꯇ ꯐꯪꯗꯦ ꯑꯗꯨꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤꯗꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯖꯦꯜ ꯃꯅꯨꯡꯗ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯐꯪꯂꯤꯁꯦ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯅꯕ ꯀꯝꯕꯜ ꯑꯃ ꯏꯁꯤꯡ ꯊꯛꯅꯕ ꯆꯐꯨ ꯑꯃꯒ ꯒ꯭ꯂꯥꯁ ꯑꯃꯒ ꯃꯐꯝ ꯑꯗꯨꯗ ꯑꯃꯥꯡꯕꯁꯨ ꯑꯁꯨꯝ ꯇꯧꯁꯜꯂꯤ ꯀꯥꯡꯁꯨ ꯌꯥꯝꯅ ꯆꯤꯛꯏ ꯐꯦꯟꯁꯨ ꯂꯩꯇꯦ ꯑꯁꯨꯝ ꯂꯩꯔꯛꯑꯒꯗꯤ ꯍꯩꯅꯩ ꯍꯥꯏꯗꯨꯅꯤ ꯃꯐꯝ ꯑꯗꯨ ꯄꯨꯅꯦꯒꯤ ꯖꯦꯜꯅꯤ ꯔꯤꯄꯣꯔꯇꯔ ꯍꯥꯏꯁꯤꯅꯗꯤ ꯃꯣꯕꯥꯏꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠ ꯂꯩꯇꯕꯅꯤꯅ ꯀꯅꯥꯃꯠꯇꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯁꯟꯖꯦ ꯗꯠ ꯍꯣꯏ ꯅꯨꯄꯤ ꯑꯉꯥꯡꯕꯨꯗꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛꯀ ꯂꯥꯛꯄ ꯌꯥꯎꯏ ꯇꯣꯏꯅꯗꯤ ꯂꯥꯛꯇꯦ ꯑꯗꯨꯕꯨ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯑꯃꯐꯥꯎꯕ ꯐꯪꯈꯤꯗꯦ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯕꯨꯗꯤ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ
ꯋꯥꯍꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯌꯥꯝꯅ ꯀꯞꯈꯤ꯫ ꯔꯤꯄꯣꯔꯇꯔ: ꯖꯦꯜꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯅ ꯀꯃꯥꯏꯅ ꯇꯧꯏ? ꯁꯟꯖꯦ ꯗꯠ: ꯄꯨꯟꯁꯤꯗ ꯆꯥꯗ꯭ꯔꯤꯕ ꯌꯦꯟꯁꯥꯡ ꯉꯥꯛꯇꯅꯤ ꯆꯥꯔꯤꯕꯗꯨ꯫ ꯌꯦꯟꯁꯥꯡ ꯑꯗꯨ ꯁꯥ ꯁꯟ ꯍꯥꯃꯦꯡꯗ ꯄꯤꯖꯔꯕꯁꯨ ꯆꯥꯎ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯥꯈꯤ꯫ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨꯗ ꯍꯌꯤꯡ ꯇꯤꯟ ꯀꯌꯥ ꯑꯃ ꯇꯥꯏ, ꯑꯗꯨꯕꯨ ꯇꯤꯟ ꯀꯥꯡ ꯇꯥꯔꯕꯁꯨ ꯂꯧꯊꯣꯛꯂꯒ ꯄ꯭ꯔꯣꯇꯤꯟꯅꯤ ꯈꯜꯂꯒ ꯆꯥꯈꯤ꯫ ꯔꯤꯄꯣꯔꯇꯔ: ꯃꯌꯥꯝꯅꯗꯤ ꯕꯣꯂꯤꯋꯨꯗ ꯑꯦꯛꯇꯔꯅꯤ, ꯁꯦꯜ ꯄꯥꯏꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯆꯥ ꯑꯊꯛ ꯐꯪꯉꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯁꯟꯖꯦ ꯗꯠ: ꯐꯪꯗꯦ꯫ ꯑꯃꯨꯛ ꯍꯦꯟꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ, ꯆꯥꯕ ꯌꯥꯗꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯈꯛꯇꯅꯤ ꯆꯥꯔꯤꯕꯁꯤ꯫ ꯔꯤꯄꯣꯔꯇꯔ: ꯍꯧꯖꯤꯛꯇꯤ ꯀꯦꯁ ꯑꯃꯠꯇꯁꯨ ꯆꯦꯟꯅꯗ꯭ꯔꯦ꯫ ꯁꯟꯖꯦꯒꯤ ꯕꯕꯥ ꯁꯨꯅꯤꯜ ꯗꯠ ꯍꯧꯖꯤꯛ ꯂꯩꯔꯝꯃꯒꯗꯤ ꯀꯔꯤ ꯈꯜꯂꯤ? ꯁꯟꯖꯦ ꯗꯠ: ꯍꯣꯏ, ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥ ꯑꯃ ꯋꯥꯈꯤ꯫ ꯑꯩꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯗꯥꯛ ꯃꯌꯥꯝ ꯑꯁꯤ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯣꯠꯅꯕꯤꯈꯤ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯃꯇꯝ ꯑꯗꯨꯗ ꯈꯜꯂꯝꯃꯤ, ꯕꯕꯥꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯇ ꯈꯪꯂꯛꯑꯦ, ꯑꯩꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯉꯁꯤ ꯑꯩꯒꯤ ꯕꯕꯥ ꯂꯩꯖꯔꯝꯂꯕꯗꯤ ꯑꯩꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯦꯁ ꯃꯌꯥꯝ ꯑꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯇꯥꯔꯒꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯒꯗꯕ, ꯑꯗꯨꯕꯨ ꯏꯅꯥꯛꯇ ꯂꯩꯇꯕꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯀꯥꯟꯗꯗ ꯈꯪꯕ ꯉꯝꯃꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ꯫ ꯁꯥꯎꯕꯗꯒꯤ ꯐꯥꯗꯕ, ꯈꯥꯡꯕ ꯀꯟꯕ, ꯃꯤꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯉꯥꯡꯕ ꯌꯥꯗꯦꯀꯣ ꯈꯟꯕ, ꯁꯤꯒꯨꯝꯕ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯏꯁꯥ ꯏꯊꯟꯇ ꯐꯥꯎꯔꯛꯏ꯫ ꯔꯤꯄꯣꯔꯇꯔ: ꯖꯦꯜ ꯃꯅꯨꯡꯗ ꯔꯦꯗꯤꯑꯣ ꯖꯣꯀꯤ ꯇꯧꯏ ꯍꯥꯏꯅꯁꯨ ꯇꯥꯏ, ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏꯅꯣ? ꯁꯟꯖꯦ ꯗꯠ: ꯍꯣꯏ, ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯗ ꯋꯥ ꯉꯥꯡꯕ ꯇꯧꯅ ꯑꯩꯅ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯇꯔ: ꯖꯦꯜ ꯃꯅꯨꯡꯗ ꯄꯦꯄꯔ ꯕꯦꯒ ꯁꯥꯔꯒ ꯁꯦꯜ ꯇꯥꯜꯂꯦ ꯍꯥꯏꯕꯁꯤ ꯀꯌꯥꯃꯨꯛ ꯆꯨꯝꯃꯤ? ꯁꯟꯖꯦ ꯗꯠ: ꯍꯣꯏ, ꯕꯦꯒ ꯑꯃ ꯁꯥꯕꯗ ꯄꯩꯁꯥ ꯃꯈꯥꯏ ꯐꯪꯉꯤ꯫ ꯑꯗꯨꯗꯒꯤ ꯐꯪꯕ ꯁꯦꯜ ꯑꯗꯨꯅ ꯀꯦꯟꯇꯤꯟꯗꯒꯤ ꯄꯣꯠꯆꯩ ꯂꯩꯕꯗ ꯁꯤꯖꯤꯟꯅꯩ꯫ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯔꯦꯝꯕ ꯄꯩꯁꯥ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯁꯤꯟꯅꯈꯤ꯫ ꯐꯤꯜꯝ ꯑꯃ ꯅꯝꯕꯗ ꯀꯔꯣꯔ ꯇꯥꯜꯂꯕꯁꯨ ꯕꯦꯒ ꯑꯃ ꯁꯦꯝꯕꯗ ꯄꯩꯁꯥ ꯃꯈꯥꯏ ꯇꯥꯟꯕ ꯑꯁꯤꯁꯨ ꯑꯉꯛꯄ ꯄꯨꯟꯁꯤ ꯑꯃꯅꯤ꯫ ꯔꯤꯄꯣꯔꯇꯔ: ꯏꯁꯥꯒꯤ ꯃꯊꯛꯇ ꯍꯥꯟꯅ ꯀꯦꯁ ꯀꯌꯥ ꯑꯃꯗꯨꯗꯤ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯏꯁꯥꯒꯤ ꯌꯨꯝꯗꯒꯤ ꯐꯥꯕ, ꯆꯥꯍꯩꯗꯕ ꯅꯤꯁꯥ ꯀꯌꯥ ꯑꯃ ꯆꯥꯈꯤꯕ, ꯒꯦꯡꯁꯇꯔ ꯈꯔꯒ ꯁꯝꯅꯔꯨꯕ ꯃꯌꯥꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯃ ꯐꯥꯎꯕ ꯆꯦꯟꯅꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯀꯣꯔꯠꯀꯤ ꯖꯖꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯁꯥꯗ ꯅꯤꯡꯉꯝꯗꯕ, ꯑꯩ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯤꯕꯅꯣ, ꯁꯤꯒꯨꯝꯕ ꯄꯦꯟꯗꯕꯗꯤ ꯐꯥꯎꯕꯤꯕ꯭ꯔꯥ? ꯁꯟꯖꯦ ꯗꯠ: ꯍꯣꯏ, ꯑꯩꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯗꯨ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗꯗꯤ ꯇꯧꯒꯅꯨ ꯍꯥꯏꯖꯒꯦ꯫ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯤꯔꯤꯕ ꯃꯤꯡꯆꯠ ꯑꯁꯤ ꯏꯁꯥ ꯈꯛꯇꯒꯤ ꯅꯠꯇꯅ ꯏꯃꯥ, ꯕꯕꯥ, ꯏꯆꯦ, ꯏꯆꯜ ꯏꯅꯥꯎꯒꯤꯁꯨ ꯈꯜꯂꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯏꯆꯜ ꯅꯨꯄꯤꯅ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯒꯦꯡꯁꯇꯔꯒꯤ ꯃꯆꯟꯅꯨꯄꯤ ꯂꯝꯕꯤꯗ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯜ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯀꯞꯂꯒ ꯇꯝꯂꯛꯈꯤ꯫ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯆꯠꯁꯨ ꯊꯤꯍꯜꯂꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯩ ꯌꯥꯎꯗꯅ ꯏꯆꯥ ꯑꯅꯤꯁꯤꯒ ꯀꯔꯝꯅ ꯂꯦꯜꯂꯝꯒꯅꯤ ꯈꯟꯕꯗ ꯑꯩ ꯁꯤꯔ ꯐꯥꯎꯕ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯃꯔꯛ ꯃꯔꯛꯇ ꯖꯦꯜꯗ ꯂꯥꯛꯑꯒ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯊꯧꯅꯥ ꯀꯌా ꯑꯃ ꯍꯥꯞꯄꯤꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯣꯏꯅ ꯍꯥꯏꯈꯤ, ꯑꯩꯅ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯑꯐꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤ, ꯈꯥꯡꯕ ꯀꯜꯂꯨ ꯍꯥꯏꯅ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ꯫ ꯑꯩꯗꯤ ꯖꯦꯜꯗ ꯍꯋꯥꯏ ꯑꯗꯨꯗ ꯇꯤꯟ ꯀꯥꯡ ꯇꯥꯕ ꯑꯣꯏꯔꯕꯁꯨ ꯆꯥꯕ ꯐꯥꯎꯕꯗꯤ ꯐꯪꯉꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯌꯣꯠꯄ ꯌꯥꯈꯤꯗꯦ꯫ ꯑꯩꯅ ꯉꯁꯤꯁꯨ ꯏꯆꯥ ꯑꯅꯤꯗ ꯍꯥꯏꯔꯤ, ꯃꯇꯧ ꯇꯝꯖꯒꯦ ꯍꯥꯏꯔꯒꯗꯤ ꯅꯣꯏꯒꯤ ꯄꯨꯄꯨ ꯁꯨꯅꯤꯜ ꯗꯠꯀꯤ ꯃꯇꯧ ꯇꯝꯖꯧ, ꯅꯪꯒꯤ ꯄꯄꯥꯒꯤ ꯃꯇꯧꯗꯤ ꯇꯝꯒꯅꯨ ꯍꯥꯏꯅ ꯏꯆꯥ ꯑꯅꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯔꯤꯕꯅꯤ꯫ ꯔꯤꯄꯣꯔꯇꯔ: ꯂꯨꯔꯕ ꯑꯋꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯦꯡꯕ ꯏꯃꯥꯟꯅꯕ ꯀꯅꯥꯅꯣ, ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯕꯤꯕ꯭ꯔꯥ? ꯁꯟꯖꯦ ꯗꯠ: ꯍꯣꯏ, ꯈꯪꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯃꯠꯇꯗ ꯁꯥꯎꯕꯗꯤ ꯂꯩꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤꯗꯗꯤ ꯀꯅꯥꯃꯠꯇꯁꯨ ꯌꯥꯎꯕꯁꯨ ꯌꯥꯎꯅꯤꯡꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯔꯤꯄꯣꯔꯇꯔ: ꯏꯟꯇꯔꯚ꯭ꯌꯨꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯦꯟꯁ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯁꯟꯖꯦ ꯗꯠ: ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯆꯥꯍꯩꯗꯕ ꯅꯤꯁꯥ ꯀꯌꯥ ꯑꯃ ꯆꯥꯗꯨꯅ ꯀꯦꯁꯇ ꯆꯦꯟꯅꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯁꯤ ꯅꯈꯣꯏꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯅ ꯏꯁꯥꯃꯛ ꯕꯣꯂꯤꯋꯨꯗꯀꯤ ꯑꯦꯛꯇꯔꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯥꯔꯨꯕꯗꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯏꯁꯥ ꯏꯊꯟꯇ ꯋꯥꯖꯕꯇ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯏꯆꯜ ꯃꯌꯥꯝꯕꯨꯁꯨ ꯋꯥꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯁꯤꯒꯨꯝꯕ ꯄꯥꯞꯀꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ꯫ ꯄꯨꯟꯁꯤꯁꯦ ꯐꯤꯜꯝ ꯀꯨꯝꯂꯒ ꯏꯆꯝ ꯆꯝꯅ ꯂꯩꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯃꯁꯥ ꯌꯥꯝꯅ ꯅꯣꯏꯕ ꯃꯤꯗꯣ ꯖꯦꯜꯗ ꯂꯩꯌꯨ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯟꯊꯕꯅꯤ꯫
Samaj asida crime tawriba laikai na yamna lamhele hairiba koigi hidak thaga laikai da law khongna tawriba yu thaklaga nupi ngang da phuba chaiba mayam adu jail la kharni tang thambada ngaw paga loina hanbani simadi aina jail da experience kaya ma phangna rai reporter studio sida matam kaithok piraga lakpi bagi damak ngamkhai letana thagachari Sanjay dutt thank you aisu siguma khudong sabasi mayam da share tawba fangjabagi damak channel asibu ngamkhai letana thagachari thank you Sanjay dutt thokliba thodog asi isada amadi isagi family da thokloi haiba leiti isana crime ama tawge khalakpa matamda chamrak mit usanbiraga khanthabiyu aina aranba thabak tawraga aigi nupi angang cheichal ima baba mayamna wahaugadaba adu amukta munna khanthabiyu Sanjay dutt ki asengba wari asi tarba matung isana bhab tabidragadi kang marakta kanghan khandabida amangba marakta hipana phabra natraga laira jarabasu ingna chikna shanti da hipna phabra isagi apamani Rs.500 ki ticket kaklaga 24 hours jail manungda laiba yai habisi tabirabra hoi asengbani Telangana gi mafam aduda asumna jail museum ama lei mafam aduda leiribadu jail nate museum amani adubu jail gi punsi maduda hingliba mi amagi lifestyle pumnamak aikoina experience lawba yai mafam asida isagi mobile money purse pumnamak thamlaga nongmada Rs.500 piraga aikoina laiba yai mafam asida lunch amadi dinner pumnamak fangi museum jail adugi maming adudi heritage jail museum sangaredi medak karigumba Telangana mafam aduda chatpa matamda experience lawbiningagadi jail asida nongma laiba yai aikoina makeup tholakpa matamda newspaper madi mobile da pau kari lei haina yenglubada misimina crime kayamu uri paisa puraga chenkhre sana thatlaga chenkhre lamgi matangda thang yanakhre migi nupi puraga chenkhre asigumba pau kayama tari problem mayam asigi solution karino miyoiba ma jail da leiba haibasi pija pithakpa tabani adu oragadi government da su diu tai sigi matangda ahenba jail manungi facility kamai tawba ahenba pambiba leiragadi comments da thambiramu sungsoi soidana matang sabamda semjarake akhoi praja mayam amadi sarkar punchalaga crime asi karamna hanthaba yai madudi ahanbada Telangana government na sariba museum jail asi lamdam asida leiragadi mayamna ticket kaaga leiba matamda jail da leibasi kayam wai khangagadi awabadu social media da flash tawrani adu oragadi mi amana crime tawge haina khanba matamda chamra khalagani aina tawdoriba sibu ai wagadra natraga waroitra haugalakliba mahairoi satra madi satri pumnamak government natraga private school da tamliba pumnamakna mafam asida nongma lehelaga kayam wai haiba chak ensang hautaba namthiba amangba mayam asi khallagadi crime 99% fawbadi hanthagani aranba lambida khongdage khanba matamda awabadu ningsinglakpa matamda aranba thabak adu tawrakloi school amadi college ki oja sing loinana mama mapana angang singda takpiba crime tawragadi jail gi punsi asi amangbada thida tumi haibasi khanganbiba ani subada miyoibana crime tawribasi maru oina asawba phadaba ngamdaba afabana karino fatabana karino khanthaba ngamdabadagi thaudok thokpa ngaktani asigi solution karino dudi brain inghanba haiba asi karino haiba matamda kokta barap haplaga brain ingadauba nate asigi hidak pharmacy da phangbra paukhum adudi phangdi adu oiragadi kari tauba yai paukhum adudi meditation ga dharma ga mari amata leinade maramaduna kariguma dharma gi wakhan khanbibu oiragadi wakhal adu lam thambikro aduga ekhoina YouTube da samsambida Manipuri meditation hena type toubiyu Hindi khangbiragana Hindi meditation or English meditation hena type toubiyu video kayama phangbigani taba khakta natana practical oina su toubiyu education system sahi ama makhai henjalakle mahairoi mayam ama school kadaba private school kharadadi hojik online class ki mingda ojaduna paper aduda thoaga photo kaplaga mahairoi gi WhatsApp number aduda
send tawsalli aduga fee lawri asira online haise asidi offline kawi video calling tawraga sak amaga maga unaraga takpa sibu natro online hairibasi saukhallaba matam asidadi apps kayamasu leire aikoina apps khara mingoina palagadi Telegram Zoom Google Meet apps mayam asigi matengna fajana takpa yai WhatsApp ta photo kaplaga thara idudi Chinese natraga Japanese language tambaga samanai hojiksu class 9 10 kaba mahiroi amada application ama yu haiba matamda 99% di haiti what is democracy paukhum pirakpa matamda of the people for the people and by the people hai sigi meaning karino haina hangba matamda khangde asini paper da ithoba matung WhatsApp ta photo kapaga tharakpagi mahai asida soiribasi school adugi committee principal amadi staff singni asumna tawgadaba oiragadi isam samna Google dagi search tawraga ilai laina akoina copy tawba yai online class ki mingda warba matam asida parents mayam amadagi sel khomlaga fee lobiriba du thamoina ngambibra hojik amuk covid third wave hairi adugi matung 4 5 6 50 100 wave asi lairagadi lairek tamba tokladabra nungai yai faba imungdi hai haina touch screen mobile painari luribadi khungkhang aduda lairiba mahiroi singni hojik government employee oja amana fangliba salary asi 30k to 1.5 lakh per head ni government school amadi college oja mayam punsillaga liabada oja lising ani gi mathakta lei asida order ama thokpiraga oja singna fangliba salary adudagi handak tha khaktadi rupa lising amamam ka ani maramdi khungangda lairiba mahairoi mayam gi damak projector blackboard chalk khara lairaga laikai gi club singda thamlaga online class tawgadori masida oja singna su mateng pangbiyu haina haiba matamda oja mayam gi wakhalonda su hoida sahi ama makhai free da su yamna salary fangladabu handak tha khaktada mahairoi mayam gi damakta lising ama kai thokpabu kari kai gi haina khalakani tha gi pigadaba sunati amuk khak pibasibu haina du aragadi oja lising ani aduga lupa lising amana puriba matamda lupa lakun tare adu aragadi projector chalk blackboard laiba matamda sel awat po oiraroi sarkar su pasa diu tararoi asumna private amadi government oja punsillaga tawba matamda subject mayam asigi mathakta ahenba topic kayama mahiroi sing takpiba yai madudi online dagi aikoina karamna sel tangani sel gi awaba karino yumban lambi haibsi business kamaina tawgani crime tawragadi kari awaba thingnagani jail da laibagi awaba karino lairik ta yauriba syllabus asigi mathakta ahen bai khoina takpiba yai afabana karino fatabana karino sumna fajana taklagadi crime kamaina thoktoino government gi thapak tawribo oja singsu permanent tadringai di dharana social media da kyama phongdui hojik mahiroi mayam ama tamdribasi sigi matang dasu wa kharangang biu aikoina yumda leina mahiroi mayam bo online matengna sumna takpa yai video sigi summary madudi jail da leba punsi asi nungaiba punsi nate namthiba amotpa dak leiraba punsi amani maramaduna crime ama tawdringai da munna khanthabiu isama ke khandrabasu imung manungki su khanbiu makhoina lehaugadaba awabadu Bollywood ki film actor crorepati ama amangba marakta hiplaga aikhoidi cham chamba praja amani aikhoidi karamna leigani jail manungda loinana isana saubadagi fadabiu saubasini khwaidagi fattabasi sauba haibasina yumgi pochai thugai amang ata kayama oi maramaduna saubadagi control tawge hairagadi meditation toubiyu video si angamba makhai WhatsApp, Facebook, Instagram da share su toubiyu maramdi ngasi isana share tawkhibadagi lamdam asida thokliba crime mayam asi khara makhaidi hanthagadra haina khanjana semjaba video ni channel asigi viewers mayamna ahenba wahang kayama hangningba leibiragadi aihaki Instagram da follow toubiyu amadi wahang hangbiba yabigani link pumnamak description da fangbigani lamdam asigi atopa YouTube channel Khuman E channel asidagi mobile amadi electronic gadgets repairing gi video kayamasu fangbigani loinana atopa YouTube channel ZDZ1 Rock channel asidana
entertainment video kaya amsu fangbigani mayamna yengbiyu amadi subscribe toubiyu asigisu link pumnamak description da fangbigani comments da thambiramu video sina isada kanaba fangi natraga fangdi karigumba kanaba fangbiragadi like tobiramu kanaba fangbidragadi dislike tobiramu mayam nungaina lebiyu haraw lebiyu tamba lepiganu thank you